Khunai ki chaukhatnaba ki tharom da thawai hak chang jang honariba sangsa khara ki da sangsa khara ki luching ba khara da kone ikai khumna jo uchagani ahanba da ina kopachari adhikari mayum Samarjit Sharma Secretary Sri Gopalji Manipuri Kala Secretary award asibu kursi bagani asigi WMC ki secretary oiba Tripura State Unit ki mutum Amit Singhana Samarjit Sinha award asira lengyan yawe Agartala mathangda nupi khunai bu chaukhatnaba hotnai biribi nupi ki sangsa bu biribi ikai khumna jarbi oja secretary takale tengbang lobi oja khoisna mongbi birola busu jeri ma ko chamba khundon lengyan pidne ikai khumna jagani oja si Manipuri New Delhi Site Academy board ki New Delhi ke su board ki members su biribi oja ni Agartala jabo mathangda General Secretary Manipuri Literary and Cultural Forum pubiri ba oja ikai khumna jar ba oja khoisna mangol singabu ko khotcheri oja bu so chambo khudon lengyan pidne ikai khumna bot pi gani Agartala jabo mathangda Secretary Puthiba Welfare and Cultural Society ki thabak thobu bubiriba oja ikai khumna jariba oja Sinam Deepak Sinabu su noluna ka khotcheri ma photo ajamba lengyan khudol pidne ikai khumna bot pi gani Agartala jabo mathangda Secretary Manipuri Site Person Tripura thobu biriba ikai khumna jarba oja Sri Khelamon Datta Busu noluna ka khunjari Manipuri Site Person ki executive member assistant secretary oibiriba khoibom soibabu award asin lobina baning singjari oja Khelamon ki mauta Manipuri Site Person Tripura ki assistant secretary oibiriba khoibom soiba mathangda Secretary Patriotic Writers Forum Tripura ki thobu biriba ikai khumna jarba oja Sri Ningomam Pranoi Singabu su noluna ka khunjari mathangda Pukrambam Sanjay Singha Secretary Justice Committee on Anglo-Manipuri War 1891 oja busu state ka khakibira noluna ka khotcheri oja Pukrambam Sanjay Sinha mathangda Hegurjam Ongbi Gandeswari Secretary Major Chongthamia Memorial Trust ki Secretary Orbibirwa Hegurjam Ongbi Gandeswari State Lengkat Pinarna noluna ka sinjari mathangda President Narayan Khamar Apun Baluk ki thobu biriba oja case Bachu Singabu su state noluna ka khotcheri mathangda member and representative Lamyan ba sangstha ki thobu biriba lai sangthem asa Singabu su state noluna ka khotcheri mathangda World MEETEI Council ki Vice President Delhi Unit ki oibiriba oja kai Samronen Busu noluna ka khotcheri mathangda NIT Tripura ki Assistant Professor oibiriba ikai khumna jaribi oja Dr. Anuradha Namaitheng Busu noluna ka khotcheri mathangda ekoi ngasi program asibu host tobiribi
Srimati L. Baby Devi, an emerging poet, Mahakusu Khokhatchari.